ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯦꯝꯂꯝꯏꯔꯦ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ 9ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯧꯕꯁꯨ ꯃꯅꯦꯒꯤ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯗꯣꯛꯅꯕ ꯊꯧꯕꯅ ꯃꯅꯤꯡꯊꯣꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯃꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯂꯒ ꯊꯥꯕꯂꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯊꯥꯕꯂꯩ, ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯍꯌꯦꯡ ꯉꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ꯫" ꯊꯥꯕꯂꯩ, "ꯍꯣꯏ ꯍꯣꯏ ꯏꯆꯦ꯫" ꯃꯦꯝꯆꯥꯅ, "ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯍꯧꯔꯣ" ꯍꯥꯏꯔꯒ ꯃꯦꯝꯆꯥ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯧꯕꯅ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯐꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯀꯣꯜ ꯂꯤꯛꯇꯣ ꯃꯐꯝ ꯆꯥꯅ ꯊꯝꯃꯝꯃꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯌꯥꯏ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯃꯅꯦ ꯃꯦꯝꯆꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯪꯂꯝꯃꯤ꯫ ꯃꯃꯥ ꯊꯥꯕꯂꯩꯅ, "ꯅꯅꯦꯗꯣ ꯃꯥꯁꯨ ꯆꯠꯈ꯭ꯔꯕꯅꯤ꯫" ꯊꯧꯕꯅ, "ꯑꯗꯨ ꯏꯃꯥ, ꯊꯧꯗꯣꯛꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ?" ꯃꯃꯥꯅ, "ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤꯗ, ꯍꯌꯦꯡ ꯀꯣꯟꯅ ꯂꯤꯔꯒꯦ." ꯊꯧꯕꯅ, "ꯏꯃꯥ, ꯋꯥꯔꯤꯗꯣ ꯁꯥꯡꯂꯗꯤ ꯇꯦꯟꯇꯛꯄ ꯈꯔ ꯂꯤꯕꯤꯌꯣꯕ." ꯊꯥꯕꯂꯩ, "ꯅꯪꯕꯨ ꯀꯤꯔꯣꯏꯗ꯭ꯔꯣ?" ꯊꯧꯕꯅ, "ꯀꯤꯔꯣꯏꯗ ꯏꯃꯥ." ꯊꯥꯕꯂꯩꯅ ꯉꯁꯥꯏꯃꯈꯩ ꯃꯆꯥꯅꯨꯄꯥꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯔꯣꯏꯗꯧꯒꯤ ꯇꯧꯔꯤꯕ ꯑꯁꯤ ꯃꯆꯥꯅꯨꯄꯥ ꯀꯤꯈꯤꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯊꯧꯕꯅ, "ꯍꯥꯏꯔꯛꯑꯣ ꯏꯃꯥ, ꯀꯩꯗꯧꯔꯒꯦ?" ꯊꯥꯕꯂꯩꯅ, "ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯀꯤꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯂꯤꯔꯒꯦ" ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯥꯁꯨ ꯃꯃꯥꯗꯣ ꯋꯥꯔꯝꯃꯅꯤ ꯍꯥꯏꯔꯒ ꯊꯧꯕꯅ, "ꯑꯗꯣ ꯏꯃꯥ, ꯑꯩꯁꯨ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯦ" ꯍꯥꯏꯔꯒ ꯊꯧꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯈꯟꯅ ꯈꯟꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯝꯈꯤꯕꯒ ꯀꯗꯣꯝꯗꯩꯅꯣ ꯈꯪꯗꯦ ꯂꯥꯏꯅꯤꯡꯊꯧ ꯁꯣꯔꯥꯔꯦꯜ ꯑꯆꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯃꯃꯣꯝꯂꯣꯏ ꯂꯩꯔꯣꯛꯂꯦꯝꯕꯤꯗꯣ ꯌꯩꯀꯥꯏꯔꯛꯂꯦ꯫ ꯂꯩꯔꯣꯛꯂꯦꯝꯕꯤꯅ ꯆꯪꯂꯛꯇꯨꯅ, "ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯋꯥ ꯄꯥꯎꯁꯥꯒꯦꯗꯣ?" ꯂꯥꯏꯅꯤꯡꯊꯧ ꯄꯥꯊꯧ ꯂꯥꯛꯄ ꯐꯝꯕꯥꯜꯂꯥꯡꯗ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯁꯥꯅꯧ ꯑꯣꯏꯕ ꯂꯩꯔꯣꯛꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯧ, ꯀꯔꯤ ꯌꯋꯥ ꯄꯥꯎꯗꯝꯒꯦ ꯍꯥꯏꯕꯅꯣ? ꯅꯁꯥꯕꯤ ꯑꯣꯏ ꯑꯩꯉꯣꯟꯗ ꯌꯋꯥ ꯄꯥꯎꯗꯝꯃꯨꯗꯣ." ꯂꯩꯔꯣꯛꯂꯦꯝꯕꯤ ꯃꯁꯥꯕꯤ ꯄꯥꯊꯧ ꯂꯥꯛꯄꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯑꯁꯨꯝꯅꯃꯨꯛ ꯃꯁꯥꯕꯤ ꯑꯣꯏꯕ ꯃꯉꯣꯟꯗ ꯌꯋꯥ ꯄꯥꯎꯗꯝꯃꯤ꯫ "ꯏꯁꯥꯕꯤ ꯑꯣꯏꯕ, ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ? ꯅꯃꯨ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯈꯣꯏꯅ ꯈꯣꯏꯌꯨꯝ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯅ ꯁꯥꯎꯕꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯅꯁꯥꯅꯧ ꯑꯣꯏꯕ ꯑꯩꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯃꯁꯥꯅꯧ ꯂꯩꯔꯣꯛꯂꯦꯝꯕꯤꯒꯤ ꯄꯥꯎꯗꯝ ꯇꯥꯔꯕ ꯃꯇꯨꯡ ꯄꯥꯊꯧ ꯂꯥꯛꯄꯅ ꯃꯁꯥꯅꯧꯗ ꯑꯁꯨꯝꯅꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯁꯥꯅꯧ, ꯌꯦꯡꯉꯨ, ꯃꯄꯥꯔꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯁꯨꯝꯗꯥꯏ ꯅꯤꯄꯥꯅ ꯃꯥꯕꯨ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯔꯛꯂꯅꯤ." ꯃꯁꯥꯅꯧ ꯂꯩꯔꯣꯛꯂꯦꯝꯕꯤꯅ, "ꯏꯁꯥꯕꯤ ꯑꯣꯏꯕ, ꯀꯔꯤꯒꯤ ꯏꯃꯣꯝ ꯑꯁꯤꯕꯨ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯔꯒ ꯏꯄꯥꯔꯤ ꯑꯁꯤꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯣꯔꯛꯇꯣꯏꯅꯣ?" ꯃꯁꯥꯕꯤ ꯑꯣꯏꯕ ꯃꯍꯥꯛꯅ, "ꯍꯥꯗ ꯏꯁꯥꯅꯧ ꯑꯣꯏꯕꯤ, ꯉꯁꯤ ꯀꯣꯔꯧꯅꯨꯡꯗꯒꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯊꯨꯡꯕ ꯑꯣꯏꯖꯔꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯣꯛꯂꯦꯝꯕꯤ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡ ꯊꯨꯡꯂꯅꯤ ꯈꯟꯂꯗꯨꯅ ꯃꯥꯂꯦꯝꯈꯥꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯊꯧ ꯂꯥꯛꯄ ꯃꯥꯒꯤ ꯐꯝꯕꯥꯜꯊꯛꯇ ꯑꯃꯨꯛ ꯐꯝꯊꯔꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯂꯥꯏꯔꯦꯟ ꯁꯖꯤꯛ ꯍꯥꯏꯔꯤꯕ 9ꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫